Chahi tara mangada ngairiba nupi macha ama Faraga Namphuda Ejat Tensinnakhiba Meeoi ama pokso eki makhada court na fine galuina na chahi tara gi jail da Leinaba Cheirak Pikhre court na mara leire haiduna Cheirak Pikhraba Nongdam awang leikai dagi pangabam sana jawbana mahakna tawkhiba maral gi matung ina chahi manga jail da rigorous imprisonment oina thamgadabani loinana IPC gi section 366A gi makhada lupa lising kun fine thigadabani loinana court ki makha taba order sentence da chahi tara jail da rigorous imprisonment pikhibaga loinana poksho 1 ke section 4 gi makhada lupa lising yankhai fine thigadabani hairiba fine gi senfam asigi manung dagi lupa lising kunthra amana victim oiriba nupi macha asigi lying bagi rehabilitation ge pigadabani maramaduna mara leiraba sana jawba si chahi tara jail da rigorous imprisonment galoinana file lupa lising humfutara pigadabani haina order thoke ngasi lamfer da leiba fast track special court number 2 Manipur gi special trial pokso gi just W Tonen Maitaina Takhiba order sentence amada haukiba kumja Englishing aniga kun gi April gi tang 16 gi nungthil gi pungmari makhairom tabada nupi macha se sana jawbana lambi dagi Faraga mafam khangdaba amada thamduna nupi oibagi Ejat Tensinnakhi nupi macha gi mapana wakat lakpadagi mathangi numit April gi tang 13 da poksho 1 ki section 4 gi matung ina mara leiraba sana jawba police na fakhe numit 15 ni police custody lauthakhi tungda mahak tha taruk numit taruk ni detention da leiki tungda kumja Englishing aniga kun gi October gi tang kunda sana jawba bail piduna thadokhi adumoina mak chatliba chahi asigi April tha gi tang kun mapanda case asiga mari leinana amuk fajanke hairiba mahaki detention gi matamasi rigorous imprisonment piriba asidagi hanthagani karigumba Cheirak ki fine asi ngasidagi tha ahumgi manungda thidaba tarabadi sana jawba tha taragi simple imprisonment su piba yai haina sentence order asina palli